ꯃꯌꯥꯝꯅ ꯁꯤ ꯄꯤꯛꯆꯔꯁꯦ ꯗꯦ ꯇꯧꯕꯩ ꯃꯈꯥꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯥꯝ ꯍꯪꯕꯤꯔꯛꯈꯤꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯨꯛ ꯈꯥꯟ ꯁꯣꯔꯤ ꯁꯥꯔꯨꯛ ꯈꯥꯟ ꯅꯠꯇꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨ ꯀꯇꯥꯕꯤꯜꯒꯤ ꯍꯦꯔꯣ ꯁꯥꯔꯨꯛ ꯈꯥꯟ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯔ ꯑꯃꯗꯤ ꯑꯩꯕꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯒ ꯄꯤꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨ ꯀꯨꯏꯅ ꯉꯥꯏꯍꯜꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯍꯧꯔꯦ ꯁꯤꯗꯗꯤ ꯃꯌꯥꯝ ꯆꯥꯎ ꯑꯃ ꯁꯤ ꯇꯧꯔꯤꯁꯦ ꯁꯦꯝ ꯕꯗꯤ ꯐꯂꯦ ꯅꯥꯏꯗ ꯍꯣꯏ ꯀꯔꯤꯒꯤꯅꯣ ꯂꯣꯏꯔꯦ ꯅꯨꯡꯁꯥꯁꯤꯗꯤ ꯀꯥꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯕꯨ ꯇꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯤ ꯑꯗꯣ ꯕꯥꯕꯨ ꯂꯥꯛꯏ ꯃꯍꯥꯛꯅ ꯀꯣꯏꯕ ꯄꯨꯕꯤꯗꯣꯏꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯀꯣꯟꯐꯥꯔꯝ ꯅꯠꯇꯦ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯗꯨꯝ ꯊꯣꯛꯂꯦ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯗꯕ ꯑꯦꯡꯒ꯭ꯔꯣꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4 ꯇꯥꯗꯣꯔꯦꯕ ꯑꯗꯨꯕꯨ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯁꯥꯔꯤ ꯑꯌꯨꯛꯇꯗꯤ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯅ ꯊꯣꯛꯇꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯅ ꯊꯣꯛꯂꯦ ꯑꯗꯣ ꯕꯦꯝꯁꯅꯥ ꯁꯝ ꯆꯦꯡꯉꯣ ꯑꯩꯒ ꯕꯦꯝꯁꯅꯥꯒ ꯃꯦꯆꯤꯡ ꯉꯁꯤ ꯁꯦꯝ ꯕꯗꯤ ꯐꯂꯦ ꯅꯥꯏꯗ ꯍꯧꯖꯤꯛ ꯃꯤ ꯉꯥꯏꯔꯤ ꯑꯗ ꯆꯠꯇꯣꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯒꯥꯏꯗ ꯇꯧꯅ ꯄꯨꯔꯤ ꯃꯤꯁꯦ ꯑꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤꯗ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯅꯒꯔꯒꯤ ꯆꯧꯃꯨꯅꯥꯗ ꯀꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯀꯌꯥ ꯐꯖꯔꯤꯁꯦ ꯑꯃꯨꯛ ꯂꯩꯒ ꯍꯥꯞꯄꯅ ꯋꯥꯎ ꯒꯥꯔꯤ ꯃꯜꯂꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯐꯖꯩ ꯀꯨꯝꯃꯒ ꯆꯠꯁꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯨꯝꯃꯦ ꯂꯝꯕꯤ ꯐꯠꯇꯦ ꯍꯥꯏꯅ ꯁꯣꯝꯒꯤ ꯂꯝꯕꯤꯗꯨꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯁꯣꯝꯗꯩ ꯑꯣꯏꯅ ꯆꯠꯂꯅꯤ ꯃꯦꯟ ꯁꯣꯔꯣꯛꯇꯩ ꯀꯨꯝꯃꯒ ꯃꯤꯅꯤꯠ ꯑꯃꯇꯅꯦ ꯍꯥꯏ ꯈꯣꯡꯅ ꯆꯠꯇꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯩ ꯂꯥꯛꯑꯦ ꯈꯣꯡꯅ ꯆꯠꯂꯅꯤ ꯁ꯭ꯋꯥꯏꯁꯦ ꯀꯩꯅꯣꯕꯨ ꯅꯤꯡꯁꯤꯡꯉꯩ ꯍꯥꯝꯐꯝ ꯆꯠꯂꯨꯕꯗꯣ ꯑꯗꯨꯋꯥꯏꯗꯨꯕꯨ ꯃꯥꯟꯁꯤꯜꯂꯛꯏ ꯈꯔ ꯅꯨꯡꯁꯥꯁꯦ ꯁꯥꯔꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄꯗ ꯒꯥꯔꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯕꯒꯥꯟꯅꯦ ꯍꯥꯏꯕ ꯁꯣꯝꯗ ꯁ꯭ꯋꯥꯏꯗꯒꯤ ꯕꯒꯥꯟ ꯑꯗꯨꯝ ꯍꯧꯔ ꯃꯥꯜꯂꯦ ꯑꯁ ꯑꯩꯁꯨ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯁꯣꯝꯗ ꯆꯥ ꯃꯅꯥ ꯂꯩꯔꯦ ꯃꯤꯇꯩ ꯍꯨꯏ ꯅꯠꯇꯕꯅꯤꯅ ꯍꯨꯏꯅꯦ ꯍꯥꯏꯔꯁꯨ ꯈꯪꯕꯗꯣ ꯈꯣꯡꯉꯤ ꯃꯣꯏ ꯀꯟꯅ ꯂꯝꯕꯤꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯒꯥꯔꯤ ꯆꯪꯖꯔꯣꯏꯅ ꯍꯦꯛꯇ ꯒꯥꯔꯤ ꯅꯨꯡꯉꯥꯏꯖꯗꯦ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁꯤ ꯀꯩꯗꯧꯔꯒꯦꯁꯦ ꯁꯤꯈꯛꯁꯤꯒꯕꯨ ꯃꯈꯥ ꯆꯦꯡ ꯆꯠꯂꯨ ꯌꯧꯔꯕꯣ ꯈꯣꯏ ꯌꯧꯒꯦ ꯇꯧꯔ ꯃꯥꯅꯦ ꯑꯣ ꯈꯔ ꯎꯔꯦ ꯋꯥꯜ ꯑꯀꯥꯏꯕꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯩꯅ ꯈꯜꯂꯤ ꯃꯤ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯌꯥꯝ ꯂꯩꯔꯝꯃꯣꯏ ꯔꯤꯛꯁ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯋꯥꯎ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯗꯣꯔꯦ ꯅꯠꯇꯦ ꯌꯧꯔꯦ ꯃꯤ ꯃꯌꯥꯝ ꯀꯣꯏ ꯂꯥꯛꯄꯒꯤ ꯒꯥꯔꯤꯅ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯂꯝꯕꯤꯁꯦ ꯑꯇꯩꯁꯨ ꯐꯖꯍꯟꯒꯗꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯀꯣꯏꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤꯅꯅꯦ ꯃꯤ ꯆꯠꯅꯩ ꯍꯥꯏꯅ ꯆꯠꯂꯤꯔꯣ ꯅꯣꯏꯕꯅꯤ ꯑꯣꯏꯃ ꯁꯤꯗꯣꯔꯦ ꯁꯣꯝꯗꯁꯨ ꯆꯠꯅꯩꯅ ꯋꯥꯎ ꯃꯐꯝꯁꯦ ꯈꯨꯐꯖ ꯑꯃ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯍꯧꯔꯦ ꯃꯐꯝꯁꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯗ ꯆꯠꯇꯣꯏꯅꯤ ꯂꯣꯏꯅ ꯑꯁꯪꯕ ꯉꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯁꯣꯝ ꯃꯅꯨꯡꯗ ꯆꯪꯉꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅꯤꯅꯦ ꯑꯥꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯑꯝꯇꯪ ꯇꯥꯎ ꯌꯦꯡꯒꯦ ꯃꯌꯥꯏꯗ ꯀꯔꯤ ꯂꯩꯁꯦ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯑꯣ ꯃꯌꯥꯏꯗ ꯏꯁꯤꯡ ꯑꯝꯇꯪ ꯅꯥꯟꯊꯧ ꯌꯦꯡꯒꯦ ꯂꯣꯏꯔꯦ ꯐꯖꯕꯅ ꯃꯐꯝꯁꯦ ꯅꯨꯡꯁꯥꯁꯨ ꯆꯥꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯂꯣꯏꯔꯦ ꯁ꯭ꯋꯥꯏꯁꯦ ꯐꯖꯩ ꯃꯐꯝꯁꯦ ꯐꯖꯅ ꯑꯥꯗꯩ ꯆꯠꯁꯤ ꯂꯥꯛꯑꯣ ꯕꯣꯠ ꯃꯈꯥꯏꯁꯤꯒ ꯕꯣꯜꯁꯦ ꯁꯥꯟꯅ ꯅꯠꯇꯦꯅꯦ ꯑꯥꯗꯅ ꯐꯖꯗ꯭ꯔꯣ ꯑꯗꯩꯁꯤꯒ ꯍꯔꯤꯕꯥꯡꯇꯣꯡ ꯉꯥꯛꯇꯪꯒ ꯍꯥꯞꯄꯗꯤ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝꯗꯩꯅ ꯆꯠꯇꯣꯏꯁꯦ ꯕꯦꯝꯁꯅꯥꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯟꯊꯔ ꯆꯠꯁꯤꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯗ ꯕꯣꯠ ꯄꯥꯝꯕꯤ ꯃꯧꯕꯁꯦ ꯑꯥꯗ ꯆꯠꯇꯣꯔꯦ ꯁꯣꯝꯗꯩ ꯀꯣꯏꯔ ꯁꯣꯝꯗꯩ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯒ ꯂꯥꯛꯇꯣꯏꯅꯤ ꯁꯣ ꯂꯦꯠꯁ ꯒꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯂꯥꯛꯄ ꯀꯣꯏꯇꯥꯏꯅ ꯅꯠꯇ꯭ꯔꯣ ꯀꯩ ꯅꯨꯃꯤꯠ ꯑꯃꯨꯛꯀ ꯂꯥꯛꯄ ꯉꯝꯗꯣꯏꯕ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯁꯤꯠꯇꯤ ꯐꯖꯅ ꯁꯤꯠꯂꯤ ꯅꯨꯡꯁꯥꯁꯨ ꯁꯥꯏ ꯐꯖꯅ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯏꯁꯦ ꯃꯐꯝꯁꯦ ꯃꯌꯥꯝꯁꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯁ꯭ꯋꯥꯏꯁꯦ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦꯅ ꯐꯖꯅꯤ ꯐꯣꯇꯣ ꯀꯥꯞꯀꯦꯅꯦ ꯐꯣꯇꯣꯗꯤ ꯀꯥꯞꯇꯦ ꯁ꯭ꯋꯥꯏꯁꯤꯒ ꯐꯖꯅꯤ ꯑꯩꯒꯤ ꯐꯣꯇꯣ ꯁꯨꯠ ꯇꯧ ꯂꯥꯛꯇꯥꯔꯦ ꯁ꯭ꯋꯥꯏ ꯆꯦꯜꯂꯒ ꯑꯣꯟꯊꯔꯒ ꯅꯤꯡꯅ ꯇꯧꯏꯖꯣ ꯑꯉꯥꯡ ꯃꯆꯥꯅ ꯉꯃꯣꯀ ꯆꯥꯅꯤꯡꯉ ꯃꯅꯥꯛꯇ ꯂꯦꯞꯁꯜꯂ ꯂꯩꯕꯗꯣ
ꯂꯥꯏ ꯄꯨꯖꯥ ꯇꯧꯕ ꯕꯣꯠꯅꯤ ꯑꯗꯨꯅ ꯁꯣꯛꯑꯔꯣꯏ ꯀꯤꯖꯔꯦ ꯍꯥꯏꯕ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯒ ꯀꯥꯈꯠꯂꯒ ꯐꯝꯃꯒ ꯐꯣꯇꯣ ꯀꯥꯞꯄ ꯐꯖꯅꯗꯤ ꯐꯖꯗꯣꯏꯖꯥꯠ ꯈꯨꯠꯆꯥꯎ ꯑꯃ ꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯀꯥꯕꯖꯥꯠꯅꯤ ꯂꯩꯅ ꯁꯤ ꯊꯦꯡꯕꯖꯥꯠꯔꯦ ꯊꯦꯡꯉꯔꯣꯏ ꯀꯤꯖꯩ ꯊꯦꯡꯒꯅꯨ ꯍꯥꯏ ꯃꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯅꯕꯩ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯅꯤ ꯂꯥꯎ ꯐꯝꯃꯣ 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 Dùng nông thôn này có thể thôi nè anh còn đang tăng đi chơi đi mày tao đi mày ông đi ra rồi phải cất đi chung rồi thì bữa lúc bây giờ cái bột rồi chứ bộ tới chưa lúc bây giờ cái thì anh bảo bữa em á thì đâu lắm rồi Haram mana? rồi si chăm mà hao vậy lúc bây giờ cái này là xin lúc bác cồn ta đây ba xin này chăm này xin này ra đấy cái này xin tập to nè ha nong mangi jang chata ja roi nung sa ju mam thare photo phaja roi chaba phat phat lai chalo nung sa ra kini he nong kun jana to hoi ming je hana rei ba kai no si bagan gi leba ming ji di lak man khira mani dubu sai ji ga sanda da chatpa nu ngai ngani na ta walking chatpa mayam reels number da wa ga kana keno ga kolak tore mayam ko som dei koi ga som da la e aduga som da muk chat tora bani nu sa je mam dhare ado halani ha kunji mayam nuong na loi ko ji halani som da halani photo kap ka da kap na loi som ji ni sana ba gi kano makha da ta doi kari khada doi mi som dei ga red carpet ta ga la ba loi re masak ka olang mana nusit pu di sit le da bi sa ba ta re no चले अखोई मैम मीना ताले संदा ओइरबनिना जे हंदोरे अदो मफम जे याम फजै अदो टाटा मैम टाटा अंकला कनी मैम अखोई खोंग लाई मा दो सिगे सिगे अखोई चलनी गाड़ी में संदा तारे अखोई जे सोमदगी लाई मिना अदो सोमदा चलुरे सोमदा दमाई चटपै लंबी सोमदा कई लंबी न अदो अखोई जे चलनी मैम को मम्मा युमदा चाहिए खंगदे ये मैम मम से लगा तो रिवा कहीं न लबे यही जो सुबह ना आएगी रे कोई उसी को ऊपर से लाओ ऊपर से लाते हैं बानू गास नहीं मुँह कटा भी सकते हैं यार कहीं ना हम दे लबे जो ऊपर ना आएगी मम से लगा ना हाल युमदा गोदा बांधे इन्हों रखंगे बानू गास तो फोन दुकान में तो चंगे ये थपक में ले रंबा तो ना बाबू सिगे जाए फोन रो हजी टाइटैनिक का है ये आईफोन ना लो रे शायद क्या नुगाई था मेरा आईफोन मैं आम संदा रे जुम के मीना गोदा बाइन तान में दिखी जब ना बाबू ने चला मन तो मैं आम कोई लाख तो सिर्फ पुंगे तारे ओए नो ये बुथा बम जगह रो रे रे खोरे सिटी नुगाई बना लो रे लंबी सी नंधांग दा कोई बा नुगाई बट मी जाम दा दियम कर रिक्स ने कोई सिगा या कहीं ना तो रूमी जे लंबी जे अखोई सी मैं आम ना हां दगी लंबी सी मैं पदो ओए ना लंबी तो गाय ना तो रिसे जे लोर में तो इसे कोई लाग पदा नसा बाउ दे कोई थोंगान जो होद्री ने बा आ तो ले खारोम दले में लेना कोनी ना इसिंग चाउ रे याना सिगे सिगे हेता केना तो रे बा इसिंग चंग याना अदुना वांगना थोली बा मैम दे हलक के दोम वीडियो अदो मैम अखोई योवे